Ngasisu movie narrator mayamgidamaktani haiduna yamna nungarba crime stories amakak puraga lakchari. Crime stories asi mamingna Edomcha MMS. Karamba MMS no kamai tawraga namkibano haibado mayam puna taminarasi. Story asina horakpada icham chamjaba ipang pangjaba manba nupa ama guha amadagi ising chikattuna leijarami. Tanja aduda sari higok setpi yamna hot oibi nupi amakak laklami. Aduga nupa adugi mama aduda nambi raklami. Matang aduda nupa aduna haraklami. Karino tawlibadu Edomcha. Nupi aduna haraklami. Ibani se imaridi karigomba amata thongnaba natte. Aduga nangna aingonda Edomcha kawriba. Tabada yamna nungaine. Nupa aduna aidi khangeba nang amuk thuna halakani haiba. Wari asibu tabada koina khanglami madudi makoi ani hana sak khangna kharba miyoini. Nupi aduna makhatana haraklami. Aihak halaklabani na nahak lauthoraklo. Nupa aduna ingak ngakna karibuno Edomcha. Nupi aduna noklaga haraklami. Apangba kuhadagi isingdo laukhatlo haibanine. Aduga nangna tawningboto tawro. Nupa aduna haibadi nupi aduna isingdo sokpa loragadi nahak thakera sogera sudokera samgera nahangna thokpa tawro. Aidi chatlage haramnaga adamak chatkirami. Nupa aduna matomta haijarami. Hauzik Edomcha laklabadina punsigi asengma mahau phangba hauragani. Amaromdana nupa ama khabar paaduna leijarami. Tanja aduda yumgi doorbell khingaklami. Adugi matungdi magna thong halaga yengo matamda nupi adu leptuna leba thingnami. Nupi adura itai inga ngakpara ai lakpase harklami. Nupa aduna salu nang amuk khangawdana laklabra nangi suitcase kari amata yaudena. Nupi na itai aigi phiroldi sida loina leiribadudi adudasu nadra aibu dress karigi mathau tagene. Matang aduda mache tholaklami. Salu kawraduna mache manaw nuksina unnarami. Ngahak laklabro khangawdana khunggangsida saluna ichibu yamna miss tawba aduna khongang asida leirage haina laklabani. Machena aseng bairo adudi lepdaga leidi karikino law phamo ai nangi ahawba singyawba cha puraga laklage. Adugi matungdi makhoi myam puluduna cha thakna wari sanaba hawraklami. Machena nangdi kusinine tawribase chaning mafamdaga chatladana matai aduna haraklami. Chahi 32 sura phaw leisabi orabanina maring tawredana asom harga nokminnarami. Saluna itai nangdi ai luhongmagi wafamta hairga lei. Ai sibu leisabi oina leibase nahak pamdrabro. Machena noi natai gi hainabini madi asomna da hairga leirabani. Asomna wari sanaduna leikan tanja adude ising sokpa nupa adu makhoi gi yum adugi manakta laklami. Aduga padar amagi marumda lepdaga wari taaduna leijarami. Tanja aduda matai aduna uraduna kari tawribano nangde kai wari tarino chalo ada. Asomna hairga tanthokirami. Masigi bikas haibase mathong yamna chadabani. Salugi mache aduna matang adu haraklami. Aidi gyan amabu tadene magna aigi chanupisi da Edomcha haina bu kawine. Saluna mana aingonda haibadadi aise magi Edomchaga masak manai hai. Yamna nungsiba nupa machani da itai mathong chadaba natte haraklami. Mataina nangna luhongdabi som leiradi asigomba mathong chadaba nupa singchina nangonda karan targa leiduine. Handakti aina khankre salugi damaktani haibada chanraba nupa ama thirga luhongbirani. Machena kadaidagi warino aduna amo nangdi phamda chattoba natro. Matang aduda saluna haraklami. Itai nang aigi damukta mathaga karigomba amata sabirunuko nahakna haibado aidi loinamak tawge haina leirabani. Matai aduna nokladuna phare ai phamda chalage haramnaga adamak thokirami. Adugi matungdi mache aduna haraklami. Nangbu loba nupa adudi khwairge madaw yaba nupa haibado oragadabani. Saluna kaigino adudi icha. Machena yengune nangna sado chahi 32 surabani. Adubo chahi 9 takataga tekpi leisabi abangumna phajari. Saluna masigisu aronba ama leiriye kanamtana khanloi. Machena hayune aingondasu nataise aingonda bit khara hanba male. Saluna ije naha oina leinabagi damakta nahaga punba unaba darkar tai. Nangondadi oirorodaba wani. Machena oro aidi ngamjaro asam hairaga nokminarami. Saluna phare iche ai lamsang lakpanina amuktang irujage. Machena hoine irubudi lujaro ado yumgi motordi yadrabani. Aduna guhadagi ising lauraga irujagadabani. Aisu luribani. Aduna nang phamo ai nangi damukta ising pubirakke hariga chatke haina taruklami. Matang aduda saluna ngaikhoda iche ai adam logjaruge guhadugi manaktasu naha yamna leibani noklaga haramnaga thokirami. Machena masibu karung kanda gyan tagaduna hariga lehurami. Adugi matungdi salu sanabun ama paraduna guha adugi manakta tholaklami. Aduga mahak ising chikhatun ladikan tanja aduda bikas laklami. Aduga masada hingje laklami.
Saluna ingakna nang oire. Bikasna ai nangbu yamna miss tawai Edomcha. Saluna haibadi Bikasna haibadi Edomcha aigi wahai asi atra fajana khalamgari Edomcha nang gyan tasanadabani. Saluna natene karino nangna haribdabu ai gyan taba ngamdrene. Koidabida dong hairo. Bikasna haireklame. Aidi nangi namangda larik oina phaklaga thamlabane. Edomcha na paningdabagi wani. Saluna nang haning liudubu karino Bikas. Bikasna haireklame. Aina haning badi Edomcha mikuk khuding nangi wakhal aigi kokta changdurata leire. Wafam asibu tawda Saluna haireklame. Nak chahi kungi angang ni aina kunthani thoigi khenabadu khangbra. Bikasna khumlaklame. Khangje Edomcha aduga nupi ahana nahayamna pami haibasu ai khangi. Adugini aina lakli base. Saluna saurapna haireklame. Fare ibunga. Noi nupa singi adugi problem to ni leiri base. Asengba amadi phagi gi atra khangdaba. Bikasna adudi takpirodana hairga makhut adubu paireklame. Saluna makhut adubu kanthoknaga haireklame. Nangna mangliba manglan adudagi han amuktang tholako. Natomta adumak kya laklagadabani. Asom hairamnaga ising puraga mate khara thokro matung haireklame. Nangi angawbagi kok adu wakaldagi lauthokro hairame. Bikas yamna sauna lehorame. Adugi matung numit adugi nungdangi matam Bikas tumina Salugi yum adugi manakta laklame. Yum adugi manungdana Salu tumdur lejerame. Aduga amhangna tumdur lerika tanja aduda masak khangdaba miyoi amana laklaga Salugi machin adubu melaklame. Salu yamna pakatna mamit adubu pangthoroklame. Aduga yenggubu matamda mahaki matai oidur lerame. Aduga noklaga haireklame. Nang oire aidi khangprek khangure thawaiga mangi tawi. Matai aduna nagi thawaidi aina hojik lauthoklagadabani wali. Saluna nungthildana icheda aigi luhongbagi wari ngakta. Aduga hojikna aigi nakta lakliba. Ai yaudana hingba ngamgudro nangbo. Matai aduna haidaba yadabagi haikibani darling. Madi karisu khangjaba nachade nangse ai khaktagini. Asum harga makoini mapom asda yumban mari thamkirame. Aduga makoina asumna tawba si Bikasna mapalagi laklaga tumina phone amada video record tawsan kirame. Makha tarakpa mathangi numita makoigi matai adu bazardagi insang loruge harga chatkirame. Mahak chatkraba tungda Saluna Bikasbu ising sokto leiba adubu urdura kauraklame. Aduga haireklame. Aigisu ising batin amata pubirakiro. Bikasna hoi purake haina khomnaklame. Asum harga harau ising adubu puraga laklame. Aduga Saluna ising adubu launaba nontharuba matamda Bikasna tunglomdagi konsalaklame. Salu khangprek khangna karino tawribudubu adugi amathong chadaba haina sauraklame. Bikasna aina kaida ngausin nakrabage. Aidi hauba phau hautri haireklame. Saluna karino haise Bikasna khomnaklame. Aina haibadi nangi nataiduna tawbudi yarga. Aina di karigi yadribano. Saluna kadaidagi wathi no adunamo. Bikasna aigi se wathi ro harga magi phone puthoroklaktuna ngarang nungdang matai amadi Salu iban mari thamgebagi video yenghalaklame. Adugi matungdi Bikasna haireklame. Hojikti nangna aibu harahondaba targadi video asi aina nangi nacheda utlagani. Karam tawdra magi manau nupi sina yum asida nairaga leige haibadu loinamak uthokadabani. Nang aibu harahondaba targadi ullo chora hojik haireklame. Saluna chalo ulucho chalo ai karim ki video haireklame. Bikasna fare yengluge harga Edomcha haina kauraklame. Madomcha adu hatu thoroklame. Kadawrage Bikas kai kauribano. Bikasna Edomcha ai nangona kainoma yenghange. Madomcha karino Bikasna masi yengo harga utke haina tawbuga Saluna phone adubu monkirame. Iche na kitchen da thabak loisalluro matam manghan balaklibani masi ki angangse. Mache nasu Bikas nang suba matam manghan deida tawragale. Asom harga changkirame. Asom tawdra mache changkhrabadungda Saluna Bikasda minute manga muk leiraga nangi manakta laki haikirame. Adugi matungdi Bikas maki mayumda halakladuna Salu lakpa ngaidur lejarame. Aduga Salu su ngak leiraga lakladuna haireklame. Taw video da yamna thunamak delete tawkhro. Bikasna aina video do budi chodra maki delete tawgani. Adubu delete tawbagi damakta aibu kari phangadoino. Saluna nang kari pamdebro aingondage. Bikasna nangi natai da pibudo aisu pami haireklame. Saluna nahak yamna henjalakano Bikasna aidi henjal libadi nangni. Asomna wari sanadun larikan tanja adu da makoini manakta Salugi matai adu laklame. Bikasna aina haibadu yaro. Asomna hek haibaga matai adu changchelaklame. Aduga Bikas ki collar adu paradun haireklame. Aina nangonda warning tawkiba natro Salugi manakta lakanu haina. Saluna khamlaklame. Itai kem kandabada karigi lapta matha saribano. Aina kaurambane. Aiki ising khara puro haina.
ꯃꯉꯣꯟꯗ ꯀꯩꯒꯤ ꯁꯥꯎꯔꯤꯕꯅꯣ ꯏꯇꯩ ꯕꯤꯀꯥꯁꯅ ꯀꯀꯥ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯩꯗꯤ ꯍꯪꯉꯣ ꯏꯗꯣꯝꯆꯥꯗ ꯁꯥꯂꯨꯒꯤ ꯃꯇꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯈꯟꯈꯤꯕ ꯑꯗꯨꯒꯨꯝꯅꯁꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯁꯣꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯂꯨꯗ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯁꯥꯂꯨ ꯁꯤꯇꯤꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯑꯍꯤꯡꯗꯨ ꯍꯜꯂꯛꯂꯔꯣꯏ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯔꯨꯔꯒꯦ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯤꯀꯥꯁꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯎ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯩ ꯅꯣꯏꯗ ꯂꯩꯒꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏꯒꯤ ꯅꯇꯩ ꯑꯗꯨꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯃꯇꯩ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯌꯨꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯍꯧꯒꯗꯣꯔꯤꯕꯅꯣ ꯂꯝꯇꯥꯒꯤ ꯊꯥꯡꯗꯁꯨ ꯑꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯂꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯈꯟꯕꯗ ꯉꯁꯤꯗꯤ ꯏꯇꯩ ꯕꯤꯀꯥꯁ ꯌꯨꯝ ꯑꯁꯤꯗ ꯀꯧꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯇꯩ ꯑꯗꯨꯅ ꯁꯥꯎꯅ ꯗꯔꯀꯥꯔ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯅꯤ ꯃꯗꯣ ꯑꯩ ꯃꯥꯕꯨ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯂꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯏꯇꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗꯗꯤ ꯃꯤꯑꯣꯏ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯦ ꯕꯤꯀꯥꯁ ꯅꯠꯇꯅ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯃ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯁꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯦꯅꯁꯨ ꯌꯥꯝꯅ ꯆꯨꯝꯃꯦ ꯁꯥꯂꯨꯅ ꯍꯥꯏꯔꯤꯕꯁꯦ ꯅꯣꯏꯒꯤ ꯅꯇꯩꯒꯤ ꯀꯣꯛꯁꯤꯗꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯆꯠꯂꯣ ꯅꯪ ꯍꯥꯏꯔꯨꯔꯣ ꯕꯤꯀꯥꯁꯇꯣ ꯉꯁꯤ ꯑꯍꯤꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯂꯣ ꯍꯥꯏꯅ ꯃꯇꯩ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯐꯔꯦ ꯐꯔꯦ ꯌꯦꯡꯉꯣ ꯅꯣꯏ ꯑꯅꯤꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯁꯣꯝ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯤꯀꯥꯁ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕ ꯂꯥꯛꯂꯝꯃꯤ ꯃꯗꯣꯝꯆꯥ ꯑꯍꯟ ꯑꯗꯨꯅ ꯀꯝꯕꯜ ꯈꯔ ꯄꯤꯔꯨꯗꯨꯅ ꯅꯍꯥꯛ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯂꯣꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯇꯥꯔꯒꯁꯨ ꯑꯁꯤꯗ ꯊꯝꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯕꯤꯀꯥꯁꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯕꯤꯀꯥꯁ ꯇꯨꯝꯁꯟꯅꯕ ꯁꯥꯔꯗꯨꯅ ꯃꯗꯣꯝꯆꯥ ꯑꯗꯨ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗꯣꯝꯆꯥ ꯇꯨꯝꯂꯝꯂꯅꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯥꯂꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯁꯥꯂꯨ ꯇꯨꯝꯗꯕꯤꯗ ꯕꯤꯀꯥꯁꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯃꯗꯣꯝꯆꯥ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯁꯤꯡ ꯊꯛꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯤꯀꯥꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯔ ꯆꯤꯡꯅꯔꯗꯨꯅ ꯁꯥꯂꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯁꯥꯂꯨꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯕꯤꯀꯥꯁ ꯑꯃꯗꯤ ꯁꯥꯂꯨ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯜꯂꯛꯂꯗꯨꯅ ꯔꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯔꯨꯄꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯔꯤ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯂꯝꯃꯤ ꯔꯨꯄꯥꯅ ꯁꯥꯂꯨ ꯑꯃꯗꯤ ꯕꯤꯀꯥꯁ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯊꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯗꯨꯅ ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯨꯄꯥꯅ ꯇꯞꯅ ꯉꯥꯡꯉꯣ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯋꯥꯊꯤꯒꯤ ꯅꯠꯇꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯒꯤ ꯏꯃꯤꯠꯃꯛꯁꯤꯅ ꯎꯔꯛꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯑꯃꯠꯇꯗ ꯅꯞꯁꯟꯅꯔꯒ ꯂꯩꯔꯝꯕ ꯑꯩꯅ ꯊꯦꯡꯅꯔꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐꯔꯦ ꯅꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯨꯔꯅꯨ ꯑꯩ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯁꯥꯂꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯁꯥꯗꯨꯕꯨ ꯀꯌꯥꯝ ꯁꯥꯔꯕꯒꯦ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯛ ꯌꯥꯝ ꯋꯥꯕ ꯑꯍꯤꯡ ꯑꯃꯈꯛ ꯑꯩꯅ ꯃꯄꯥꯟꯗ ꯆꯠꯂꯨꯕ ꯑꯁꯤꯗ ꯅꯍꯥꯛ ꯃꯥꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯕꯤꯀꯥꯁ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯧꯅꯤꯡꯂꯤꯕꯅꯣ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯅꯥꯄꯤꯟꯅꯔꯒ ꯂꯩꯅꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯥꯂꯨꯅ ꯉꯔꯥꯡ ꯑꯗꯨ ꯏꯆꯦꯅ ꯎꯈ꯭ꯔꯦ ꯑꯩ ꯈꯪꯉꯦ ꯃꯇꯩ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯆꯦ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯄꯨꯔꯛꯂꯒ ꯇꯨꯃꯤꯟꯅꯕ ꯇꯥꯔꯗꯤ ꯎꯈꯤꯕ ꯇꯥꯕꯅꯤ ꯁꯥꯂꯨꯅ ꯅꯪ ꯈꯜꯂꯤꯁꯦ ꯕꯤꯀꯥꯁꯁꯦ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯕꯒꯤ ꯀꯧꯕ ꯃꯥꯜꯂꯤꯔꯣ ꯏꯇꯩ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯤꯗꯨ ꯐꯖꯅ ꯂꯤꯒꯦ ꯕꯤꯀꯥꯁꯄꯨ ꯑꯩꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯑꯃꯗꯨꯗ ꯇꯨꯃꯤꯟꯅꯕ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯂꯩꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯈꯦꯜꯂꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯃꯥꯒ ꯇꯨꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯏꯆꯦꯗ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯅ ꯃꯇꯩ ꯑꯗꯨ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯌꯦꯡꯉꯣ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯇꯥꯔꯗꯤ ꯉꯁꯤꯁꯨ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯅꯍꯥꯛ ꯁꯤꯜꯂꯛꯂꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯑꯩ ꯐꯖꯅ ꯂꯥꯌꯦꯡꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯇꯩ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯔꯨꯄꯥ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯁꯤꯇꯤꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯍꯦ ꯔꯨꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯠꯇꯣꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦꯅꯦ ꯔꯨꯄꯥꯅ ꯀꯔꯤ ꯊꯕꯛꯅꯣꯃꯤ ꯑꯗꯨꯕꯨ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯁꯥꯂꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯇꯣꯝꯇ ꯂꯩꯍꯧꯗꯣꯔꯤꯕ ꯑꯗꯨꯒ ꯕꯤꯀꯥꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯍꯟꯕꯕꯨ ꯀꯤꯔꯦ ꯊꯥꯖꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯜ ꯀꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯌꯥꯝꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟꯒꯤ ꯃꯇꯥꯡꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯣ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨꯗꯅ ꯔꯨꯄꯥꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯆꯦꯅ ꯁꯥꯂꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯇꯩꯒꯤ ꯄ꯭ꯔꯃꯣꯁꯟ ꯐꯪꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯁꯤꯇꯤꯗ ꯄꯨꯟꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ
City yamna lapal lambudi nate pung ani hongi warini adubo ai hayeng ayuk nganta adum halak lage nang fazana leramu haram naga chatkirame numit adugi nungdang because salo unana bagi damakta laklame aduga because ta salo ge mapamda nak ngasidi haninga leitana fazai haraklame salo namu haraklame nak video do delete tawkhra baro because na kaglagani delete tawragani soidabi adug yam hatu tawriba karigino asom harga romance toba masa sokpa horklame aduga asom tawdur larikan tanda du matai adu laklame aduga because ke mangak adu thori achawba bana ki challaduna makhori haloduna mafam azda Quran ba arun ba blackmail tawba nupa harga hatok khirame salu yana pakana masidi sired nei te hojik kari tawgani mataina ngaiko ngahak wakhal khan ki harga potha khirame pungja khara hokhraba matung nongalamdai pung ohungi matam tarklame hojik masa asibulution bagi matam chap chare khalaga matai aduna thong hang torklame man asom tawduna thong hang torkpa matamda rupa thongjin da liaptur leba thengrame nupa adun inga nganga nang mafam asida rupa na hoi ai maramdi because na video do engonda tharaklamne video asida nang amari chalo rasla sana bado loinamak ore asom harba matung mahak yamna sauna yum adugi manung changklame mahana yum adugi manung changpa matamda because ke thawa yautur bhagjang adu okirame tawriba matau osib ubada mahak khangprek khangsirame matang adu nupan haraklame rupa mahak se aina soibadi hatki bane gyan tana ai wafam kudimak nangonda loinamak haige harame rupa na haraklame mahak se soidana siriba ai hojik police ta call toge harga phone adu block throklame tanja adu nupa aduna police ta call tawdu ba harga phone adu mon kirame adu ga harklame nang khangdre aina mabu hatki bani haiba nang buzu aina hojik halagani harga makhuri adu met pa horklame asomna tawdun larikan tanja adu salu thang ma chama parga masa matom ta thinjan kirame adu ga harklame ai bu ngakpiu iche mayam masi ai ki iralagi thokki ba ngaktani marum pumba aina thokan bane iche ai bu ngakpiu mache salugi matau adu uruba tungda nahangna tawriba sibu karino salu harga kapcharame asom tawdana salugi thawai mafam asimakta da thakirame salugi thawai thakiba matang asiga lonana crime stories asi matang jal loisen kirame masigi crime stories asida laliba myo singdi salu omdi fajana lale khange matai adusu yamna fajana lali adumak oiduna so mahakti dandi phangbra phangdabra habdo crime stories asida utkidre taseng bagi di machi aduna complaint tawraba matungda mahaki mapureba salugi na matai adusu mi ama hatpa amadi mahaki manong nupiga yaman mari thamlubagi damakta mahaksu dandi kharadi phangpham toi haina aina khale thajablai crime stories asi soidana maki gyan tabiramgani masagi nungaina bada honaba matamda yum kai ba habdo makeup amata da kai hibane asigomba wari kayama podun lakche khigani clip supporting movie narrator long live movie narrator thank you